Akasvani Imphal Ketrimayum Chitrabhanu na pau pazari ahan badamaru oiva pau. Aikoi ematini haiba wakanda pangtokpa Manipur Sangai Festival lising ani kunitoi ngasi humni chenba nimita tongan tongama thorum sing mafam kyada pangthokani. Mukhyamantri Nongthombam Biren hairi Polo Tourism Thosil semba khaktana Manipur gi sagol makal poni kanba ngamgani amashung Pradhan Mantri Narendra Modi na hairi leba asibu awangba thakta pukatna pukidama heitoi chingthoraba nahasingda Kendra Sarkarna akanaba miyeng thamli. Aikoi amatini haiba wakalonda pangtokpa Manipur Sangai Festival lising ani kunitoi gi ngasi humni chenba nimita tongan ma thorum sing mafam kya da pangthokani. Imphal gi kon momangda leba baggage and open air theater da pangthokadaba thorumda Works Mantri Govindas Konthokjam amadi MLA Singh TH Syam Kumar M Rameshwar Sheikh Nur Hassan Manipur Pollution Control Board ki Chairman Dr. Usam Deben Barak River Valley Development Board ki Chairperson Latmajong Hokip Singh saruk yagani. Hangang da pangthokadaba thorumda Water Resources Relief and Disaster Management Mantri Awangbong Nimai PEDA gi Chairman L Rameshwar Manipur Electronics Development Corporation gi Chairperson S Kunjikeso saruk yagani. Moirang Kuno gi Ethnic Park da pangthokadaba ngasi gi thorumda Consumer Affairs Mantri L Susindra Maite amadi MLA Singh KH Joy Kisan Kuraizam Loken S Premchan Singh amadi Manipur State Commission for Women gi Chairperson Ulka Salam saruk yagani. Nimitara ni chathagadaba Manipur Sangai Festival lising ani kunithoida chingi yauna tongan tongaba mafam tara humdai da hojik pangthokle. Mukhyamantri Nongthombam Biren hairi Polo Tourism Thosil semba khaktana Manipur gi sagol makal poni kanba ngamgani. Imphal gi mapal kangzaibungda taramari shuba Manipur Polo International ngarang hogdol utuna Mukhyamantri na hai Manipur gi zila mari Imphal West, Imphal East Thawar amasung Bisnupurda Polo Grounds amamam semgot lagani. Masina Zila Thaki Polo Tournament sing simba de hen khudong chahalagani masigi damakta Polo Ground sing adugi infrastructure ningthina lehengani Polo Ground sing asida mapandiki lakpa miyushina Polo masana ningthina yengba yahanbaga lolena mamangai matamda aikhoigi ipa ipusinga toramba aduga chap manaba moongda masana asi makhoida uhanba ngamgani. Manipur gi sagol makal poni yokhanana bagi matangda palladuna Mukhyamantri na hai Raja Sarkar na lam eka kuntra matoida poni complex sangbatle Poni Reserve amasu hojik senggatli Manipur gi sagol makhan asi hena pamhanna bagi damak sagol gi police handakta hodokle Manipur gi khwaidagi charaba lamkoi kumai Sangai Festival gi saru amu oina Manipur Polo International Festival asi pangthokpa khudingi pangthokna lakli masi poni bu yokhanna bagi akhanna ba thorang amani. Imphal mapal kangzebunda chathariba taramari shiba Manipur Polo International lising ani kunitoi gi ngasi nini chenba numit ki match ta India B Manipur team ga India A Indian Polo Association team ga sanagani match niming matung pung amadagi hogani. Ngarang ahoba numita sanaki ba match ta United Kingdom na Indian Navy bu Panjal tarataruk sinoda thoiki. Tabiriba pawasi Akasvani Imphal dagini. Pradhan Mantri Narendra Modi na hairi leba asibu awangba thakta pukhatna bagi damakta heitoi shingthoraba nahasingda Kendra Sarkarna akanaba miyeng thamli. Wafum masingarang Rozgar Mela da miyoi lising mudra mathoida employment letter yenthokpagi thorumda Pradhan Mantri na phongdokibani. Leba asigi tongan tongama mafam nipumunga da pangthokpa Rozgar Mela gi thorumda naungna khallaba miyoi asida appointment letter sing hakthengna khushinaki. Rozgar Mela asi leba asigi naharul singda thabak pangonba Pradhan Mantri Narendra Modi gi Mangzal Thaba Tabak Amu Oina Pakatkani Haikibadu Tabak the Ontok Nanaba Pakalaba Taurang Amani Mamang Tadasu Rozgar Mela da Nong Nakalaba Muli Sing Humbuda Manga appointment letter singing Tokibani Appointment letter Piribasing Adu Manung da Central Armed Police Force Sub Inspector Constable Income Tax Inspector Naching Bayauri Handikesi da Oja Sing Lecturer Sing Nurse Amadi Nursing Officer Sing Doctor Sing Pharmacist Radiographer Amadi Ati Technical Amadi Paramedical Staff Sing Yauri Pradhan Mantri na Karma Yogi Prabha Module Su launch Toki Module Asi Sarkar ge tongan tongamba bibhag sing da nongna thabak changlaba miyoi singi online orientation course fanghanna bagi damakni Manipur da su tharum asi saruk amoina Imphal gi Mantri Pukiti leba IGR South Kendra gi Siksha amasung mapantarong gi Raja Mantri Dr. R.K. Ranjan Singh na nong na thabak changlaba miyoi chama mafudra manga romda ngarang appointment letter sing yen thoki
Thormadu the Wangang Bada Mantrin Hai, Narendra Modi Sarkagi Oina Miam Butaba Pangan Bahibasi, Quaidiki Maru Ebony, Mang Hai, Nimit Asida appointment letters in Kusinab Asi Rise Asig Muka Butaba Panganduna Rise Asig Onishu, Nungarba Nimit Am Oiri. Meghalaya West Gentia Hills Zilhagi Mokrum Kungang Dangarang Ayo, Nomai Kamna with Dr. Mio Teruk Siri and in a Pibam Luna Shockley. Raziki Mukimantri Konak Saman High Sirab Aduk Manung the Mio Mangana Meghalaya Degini Aduk Amana Assam Forest Guard Kini Mang Hai Assam Police Kalunena Assam Forest Guard Upuraka Lakba truck Amakamna Nabona Bada Nomai Kamna Pigito Adu Tokibani Tokdo Aduki Tungda Pound the Batogdom Katana Trok the Nabidama Meghalaya Sekana Raja Adugi Zilatereta Mobile Internet Servicing Tingjankre Togdo Adu the Lake Review Singi Imung Mununda Ketik Burun on Lupa Lak Manga Biragan Haina Sarkana Lok Tokre Marasida Togdo Sigimatang the Kananabu Dama Grihamentary Amit Saga Hayang Unanaba Razigimentary Mandel Gimifamna Warep Lokre Nasi Pongba Pau chasing the Maru Eba with the Mahozik Maibam Dwijamani lady Dwijamani Tagatsari Chitrabhanu Manipur Sangai Festival na Manipur gi culture miyam da uthopangamle haiba Governor La Ganesan gi wafam Polo tourism policy khaktana Manipur gi poni yokhatpangamgani haiba Chief Minister gi wafam amadi Tamu More border da Myanmar gi miyosing sathok jasin tawba thingle haiba pauna Manipur da ngasi phongba paw se singi maroiba pawena phongnari Sangai Festival na Manipur gi culture miyam da uthokpada chaw na mateng oire haiba Governor La Ganesan na phongtokiba wafam Imphal Free Press da ahan be headline tawduna phongli Tourism Festival na Leibaki economy da yamna chaw na kanaba pigani haiba Governor gi wafam pongnafam da ahan be headline tawri Sangai Festival da Governor CM Saruk Yaringai da Transformer mai horapadagi miyam mi painarure Manipur gi phajabasing multimedia da uthoktuna lam koibasing gi pungning singsinsi haiba Sri La Ganesan na phungdoke bawafam Sanalibak da ahan be headline tawri Polo tourism policy leiraba khakta da poni kanbangamgani district mari da athubada polo ground semgalagani haiba Chief Minister Nong Thomam Birena phungdoke bawafam Naharol gi thawtang da ahan be headline tawri Chief Minister na polo tourism policy semna bigi wafam thamkhre haiba paw morning bell da ahan be headline tawri Tara mari suba Manipur International Polo haudokre Tampaki district mari da polo ground semgatuna district level polo tournament pangthokna bahonaragani haiba Sri Biren gi wafam Isel Express da ahan be headline tawri Pawasi Sangai Express Manipur dasu ahan be headline tawduna phongli Manipur Polo International Sumanglila Festival Sathari haiba paw People's Chronicle da ahan be headline tawri Sangai Festival Leibak asigi kumai oirakle haiba Governor na phungdokiba wafam Huyelan paw da anisub headline tawduna phongli Manipur Polo International da United Kingdom na Indian Navy bu Panjal Tara Taruk Soinoda thoikre haiba paw Manipur Mail da ahan be headline tawri Tamu More border da Myanmar gi miyosing sathok jasin tawba India na thingle haiba paw Sangai Express English da ahan be headline tawri Reserve Forest Area manungda pata piramba khullingbigi ayaba piramba kakthale senaba official action logudori haiba paw irei bagda ahan be headline tawduna phongli Sahi tara mari suraba Barak Valley Bridge tekpadagi gari sathok jasin tawbada athingba thamle haiba paw Senapati da phongba Hills Hornbill Express da ahan be headline tawri Scheduled Tribe Demand Committee Manipur na sangsiliba dabi adsumna yaringdaba phongdopagi pawsi asida headline tawduna phongli Adsumgi leadersingna National Commission for Scheduled Tribes ki chairperson Harsh Chauhanga nei Delhi da unakhre haiba paw Tamenglong da phongba Ganphu Mel da ahan be headline tawduna phongli Manipur gi MP amasung MLA taragi criminal casing pending the lady haiba pawsi asida anisub headline tawri Manipur Sangai Festival Manipur gi tongan ba culture malem da uthokpa ngamle haiba paw Surasanpur da phongba Masona Thar Nation to Hill to Madi Manipur Express da ahan be headline tawduna phongli Assam Meghalaya gi border dispute ka mari lenana khut thongna bada miyoi taruk sire haiba paw Masona Thar amasung Manipur Express da anisub headline tawduna phongli Chitrabhanu Tagacheri Dwijamani Aroiba da maroiba paw amukhana
Aikoi ematini haiba wakalon da pangthokpa Manipur Sangai Festival lising ani kunithoi gi ngasi humni chanba nimita tongan tongan thoram sing mafam kaya da pangthokani Mukhya Mantri Nongthombam Biren hairi polo tourism thausil semba khaktana Manipur gi sagol makhal poni kan bangangani amashung Pradhan Mantri Narendra Modi na hairi leba asibu awangba thakta pukhatna bugidama haithoi shinchoraba na singda kendra sarkar na akanna ba miyeng thamli pawri sare